Himachal Pradesh State Assembly Mikhalda Congress Party na Sydney Food Sauna Mai Papa Gam Kibagalun na State Asida Congress ki lengak Siam Labi Yabagi Pibam da Lady. Gujarat State Assembly Mikhal gi ngasi haido ki ba folda tam tarulak Gujarat ki lengak pai dun laki ba BJP na itisik oi ba mawngda yamna chauna mai pakre. Kangpopi Police Station ki manung sanma mission compound da miyoi khara yu thakminabada KRA gi masana masabo Lieutenant Haijab ama mabukta nomai maruna pan madagi aruba phibam na laikanakre. Saina Institute of Medical Science ki nupi guest lecturer ani court puthok laba matungda thas ki kunithoi fawba judicial custody du remand lok thakre. Amadi security force na cycle da drug lalon mamioi ama brown sugar kg ahum gram ni phutar ka kona na fare. Kurumzari IS News ming tabi ba kwai punama po SHYAMKANHAI takhalamna taram uksari COVID-19 ngi ngak thokna na ba khutoi na hambiyo hand sanitizer sijnabiyo mask upiyo photo ki distance thambiyo yari mamakai vaccine dose na kaf thokpiyo section man punamaki yaifabani hauji pau sanona pijari. Himachal Pradesh State Assembly ki puna sit humphunipan gi damak pang thokiba mikhal gi ngasi bot masing thikiba galonena Congress Party na Sydney phuda chauna mai papu ngam kiba galonena state asida Congress ki laingak siamlaba yabagi phibam leikre. Hauji fawbada fangma pawgi matungina sit humphumari gi result haido kibagi manungda Congress Party na Sydney phu BJP na kunmanga adukatai atopa party kharana sit ahumda mai papu ngam kre. Himachal Pradesh da Congress Party na sauna mai papu ngam kibada party asige National General Secretary Priyanka Gandhi na Himachal Pradesh ki botar amasung party ki worker kudimapu thakat pamadi tawbimal khangmu utki. Himachal Pradesh ke hanagi BJP ke Chief Minister Jairam Thakur se maha ke nangnaba lamba oikiba Congress ke candidate tagi bot masing yamna hena mikhalasida mai pak labasu ngasi state asigi Raj Bhavan da resignation letter pisin kre hairi Himachal ge assembly mikhalase November tarani thoida pangthokibani. Amaran the face ani thona pang thokiba Gujarat State Assembly mikhal ginga si haido kiba folda tam tarulak Gujarat lengak pai dun laki ba BJP na itisik oiba mawngda yamna chauna mai pakre. State asigi puna seat chama marfani thoilebada party asina seat chama yankai tarukta chauna mai pak ngam kiba galonena tarelak suba oina Gujarata BJP na lengak amuhana pairagani. Puari da singthaningai oiba mawngda BJP na mai pak liba se party asigi Karakarta khudimaki thoidok hendokpa honaba kanba adu yauduna ngamloi karyakarta khudimak party asigi asengba heroni haina Prime Minister Modi na fongdoki Congress Party ki oina handak pang thokiba mikhalasida marai saitharatuna supnagi sit taratat khaktamak mai papungamki Delhi ki matung Punjab da lengak pai kraba matung Gujarat ki mikhalda chauna mai pakani haina panaramba Am Adama Party AAP na supnagi Assembly constituency mangada miyamna vote pidana mai paki. State asigi oina December ki tang amada sit marifumapani ahanba phase aduga thasigi mangadana sit maftra humdoi gidamak anisuba phase ki mikhal pangthokibani. Kumjalisngni tara tareta pangthokiba state election dagi hanak pangthokiba mikhal asida chada mari hantaduna voter sada humphumari dasmik ahum gi sangda vote thadanagi. Ningsingba yabadi kumjalisngma chamapa marfumanga gi Gujarat mikhalda Congress Party na sit chamani phumapan fanglaga matam aduda BJP na sit taramathoi khaktamak phangkibani saini phunithoi gi matungda handak pangthokliba mikhal asidana BJP na sit chamaga yankai taruk aduga Congress Party na supnagi sit taratari khaktamak mai pakibani. Ngarang namidang pung nipan makhairum tabada Kangpopi Police Station ki manung sanma mission compound lalolof KRA gi kadar kharaga misam kharaga yu thakminabada KRA gi masana masabu Lieutenant Haijab ama mabukta nongmai maruna pan badagi aruba phibamda laikan nakri hairi
Nongmai maruna paleba KRA ki kadar tu ki mamingna Albert Khongsai sahi nipu apokpa palit Khongsai cycle police station ki manung sanba galam bilis tagini. Presna phama pawgi matungina yu thakmina bada yawba civilian aduna KRA ki kadar aduna paiba 9mm ki pistol adu lauraga paibada maru ama nanthokraktuna pan kibani hairi. Asoba KRA ki kadar adu ngaranu bidang Imphal ki North AOC da laiba Rajmedi City de pokalaktuna laikanari. Rajmedi City ki Maikay da ngarang numidang Kangpo Police Station da bullet injury ama case ama lakli haina pau piki adu hauji fawba response laktri hairi. Pau sigi matung inadi thodo adu ki matang da Kangpo Police Station na case lokat palaiti hairi. Asoba KRA ki kadar adu Rajmedi City da operation taukre mak haujik ICU da laikanari. Saina Institute of Medical Science SIMS ki Managing Director Yumnam Surjit Kumar Institute asigi mahiroi amabu nupi oibigi ikai khunaba manganba amadi namhaduna fabada chenabani haiba Institute asigi guest lecturer ani Bamon Kampudagi Nonibala Chanu Elias Sonia Yambe amadi top khonang makhongdagi Laisam Kunjarani anigi Police custody ki matam loidena ngasi lamphela laiba Imphal West Judicial Magistrate ki mamangda akanma police ki sexual thaurang marakta puthokre. Accused ani asina bail launana ba court tharakiba application yakhidaba galunana haukiba agastara mari de thokiba thogdok adugi case ka mari lenana court namakoi anibu numit tara marini haibati thas ki kunthoi fawba judicial custody da remand lautakre. Ngasi makhoi ni ba court puthok lagani haiba pau phangmadagi thogdok asida victim oiribi nupi ki imung laikai gi miyam amade JSC gi members in court complex ta thomjinna ba honabada police na thatuna changan khide. Ningsingba yabadi guest lecturer ani asi haukiba tha ahum makhairom dagi case asiga mari lenana lotun leiruba matungda numit kharni gi mamangda masana court ta sangjarakibani hairi. Marasit Thasik Ahum the Thawal District Hairok Higher Secondary School da Class 6 Tamlibi Sai Taramathoi Khaktam Ngairibi Nupimasa Amabu Izat Mangan ki Haibaki Maralda Hauki Batang Marida Thawal Women's Police ki Custody de Lerakpa Livestream Singlen Khomba Ngasi Special Court Pokso Thawalna Judicial Custody de Remand Pirabamatungda Jail the Thajin Kre Amar the Livestream Singlen Khomba Ngasi Court Putoka ni Haiba Pau Tabadagi Hairok Higher Secondary School ki Mahiru Singamasong Hairok Pa 3 da gilakpa imai bil kayana Thawal Court mamang da laktuna Singlen Khombabu bel da thadok yaroi Singlen Khomba siba ki charak pigadabani Mairu singi punsi kalu nupi ki punsi kalu haiba kholau kaya laudana khongjang sangsinki Cycle drug lalon mamioi ama brown sugar kg ahum gram ni putar ka kodena fare Drug lalonba miyoi khara chatuk chafin tauri haibagi akak naba pau fangmadagi cycle police station gi SI Sagilland Kipjen na lusingba kunithoi suba Assam Rifles Cof cycle gi mezo Vofius Sarmana yauba apun matim amana cycle bilias gi water supply reserve manak the freezing amasung seking sataringaida angangba madi ambu masugi number thada scooty NTO RQ 125 ama Singningai uba mawong da lakpa da kham da wahang pahang satabada scooty thardiba nupa adu ainiya da drugsing mongjang maujang village amadi cycle dagi Imphal tamna puraktuna lalonbagi thabak satai haiba khangmangamki mahangna thorkliba scooty adu da brown sugar kg ahumga gram ni putaru yaurama thengna kibani mi adugi maming ngam len thang khongsai sei kuntrani thoi apokpa chingjang khongsai laifamna maujang village Kangphopi district ne mang executive magistrate ki mamang da maral yaja ki hane police ki pawasin makhatari Women's Helpline 181 Manipuri amasung BMMU Thawal CD Block MSRLM na sinduna ngasi Thawal district ki Wangbal Lamboi Thong Laikolda 16 days of activism against gender-based violence campaign pangthokpaga loinana saruk yariba singda sanitary napkins singsu lemni yenthokre Social Welfare Department support tawduna unite activism to end violence against women and girls haiba thimda pangthokiba tharamadu the women and child rights activists darangam khalingna Holistic empowerment of women and gender-based violence haiba hiramasida wangangki amasung PMBJP ki channel partner Junt Haikruzam na
Objective and Benefits of Pradhan Mantri Bharatiya Jana Ayushadhi Pariyojana haiba hiramda wa ngangki. Thauram asi sinbaga mari lenana Thawal City Block Block Mission Manager ke thot ngamlana Gender vs Violence ki program asi November 15 dagi hauraga December 12 fauba pangthokadabani haiki. Manipur hauki bapung kunmari da miyoi ama COVID positive oiba thengna khiba galun na positive oiba ki chang sad ama dasmik ani oiki active case na masing ani dhandarakre COVID common control room da ki thadora pa report ama ki matungina license asidagi miyoi amata naba phakat pa laikide pagalaba ki chang sad mutram nipan dasmik mari taruk ta lengdana leiri Manipur ngasi fawada puna miyoi lakh tarataruk lising humphum doi samri marifu taret COVID test taukiba ki manungda COVID positive oikiba miyoi punna lakh ama lising kuntramapan samapan kun sukre laisara sina maram oiraga miyoi leitaba yaukide amadi lamdam asida laisara sina maram oiraga laikida ba apun mabigi masing asi lising ani ka chama nipumapan da leiri Manipur Mountaineering and Trekking Association MMTA gi Manipur Nipan Suba Adventure Course da tha sigi tara homdoi digi hauragani masagi sei tara manga digi kuntra manga fawada leiba mioi singna nimit tara manga ni gi oiba course asida saru yaba yagani hariba course asida rock climbing amadi rappelling obstacle course jungle survival bivouaking trekking watermanship rope knots map road reading amadi first aid ki class yauri haina MMTA gi cherulamna khangalakle course asida sar yaning ba mioi singna saliba tha sigi nipan dagi mini thong da leiba MMTA yaifa sanglel laktuna registration form lo yagani so hairi Lairemi Sintalop mai soning silup amadi ahongai laikai gi mera paibi singa kusam naduna ngasi Impal East ki khurai ahongai da leiba saubom lairemi ima amasung sanakhong nang lairemi gi khubamda poinu thanil gi lai gi thauni thauram pang thokre thauram aduga mari lenana lairemi Sintalop ki president mina laimana fongdoki bada punima khudingi saubom lairemi amadi khongnang lairemi ima ani gi thauni thawai thauram sai khudingi lairemi Sintalop mai soning silup amadi ahongai laikai gi mera paibi singa kusam naduna tha khudingi pangthokpani thauni thoramasida mipung khudimangna khurumba lai adubu matam amadadi lai khurumpham phawba lelamde lai gi thagoloi sing asina kan honabadagi ngasidi maphamasi phangjabani laibak thibadi handak lai gi thagolasi taunana honabada ayeda pan pirakhi masina maram oiraga makhal nakalani gi marakta nungaina da thaudok ama thokre imagi thagol taujagi haiba sida kanagom amatana ayeda pan pifam thokte Laibak miyam na su lai phamasi kanbada mateng pangbiyo yelongai de gelerak asigi khobamasi kannabagi damakta saili sangsina honarakmane lai phamasi bu kannana bu honabada kanagoma amatana ayeda pan pibigano haina su marileba singda appeal tawrakle yelongai de mai horon de geleraba imagi khobamse asikatang thak akoina lai thawai tawjaraga akoi malemji oina sakhotnaba akoi Hanabagi Damaka, Isa Sinjigi, Mapuka, Asingba, Apava, Atumudu Sanabi Damta, Honaza, and Imagi like from J, Kanabu Nazarapani, Jiribam District Police ki SDPOT inaw biyamadi OC Ice Deben Kiso and Lusing Matim Mama Nangarang Numidang, Wairam Jiribam District ki Kalinaga Laikai that Satakiba Drive Amada DIC Likaramadi local use Sungba the Sijin of Yam Nava Polam Sing Fakapangam Krehari. Ainaya the Bamong the use Sungba Mu Singadu Jiribam District Police na Fagat Kre, Makoi the Gifagalaba Polam Singadu, Jiribam Municipal Dumping Ground the Fumzinduna, Mangan Krehina, Police the Kipum Palm and Heidi. Saliba says again Nabe Magitang Contra the Kaksing Ning Taulai Kaidagi, Congress Office Wangbal Taubal the Matau Tauramba, Masagi Anaba Amadagi, Manumatam Sadana, Lake Hidraba, VDA Personal Ketrimayum, Thambau Yai Masingagi Mafam Dangas ESP Taubal, Jogesh Sandra Haubism, IPS Kimiamaka, the District Asigi, VDF Welfare Association, Gitaumi Singalonena, District Headquarter Taubal Gisu OC, Ice Devendra Singamasung, KSR, PS Hemasinga Yauna. Lake Hidraba Sagi Yum the Satuna, Lake Hidrabagi Mafamda, our Fongdo Pagalunana, Lupa Lak Anika Senpamsu, District VDF Welfare Fundagi, Kai Toktuna, Lake Hidraba, VDF Asigilunabi, Ketrimayum, Ongbi Anjana Devi the Kusinagre, Lake Hidraba VDF Asigilunabi Amadi, Pikliba Masanupa, Masung Nupi Masama, Lehori Haina Tawal District, VDF Welfare Association, Publicity Secretary, Lysram Nabadi Maitena, Kangalakli.
Assam Rifle Center of Educational Excellence Kangwai da hauzik tamliba mahiroi aduga nitta saruk yana ba thaurang tauriba mahiroi singa interaction amadi motivational lecture ki thormama ngarang pangthokre IGR South ki miang makhada Loktak Battalion sinila pangthoki ba thormaduda Major General Rajant Sarawatna NEET ki exam mayo nagadori ba mahiroi singda security health education amadi stress management gi matangda wafam kaya phongdoktuna khangan ki loinana medical officer oina Indian Armed Force da changnana ba tongan tong malambida mahima singama di haksang gi fibam gi matangda sahiyamagi mamangdagi NEET ki damak training da saru yarak laba mahiroi nupi macha kunthra da sanduna taki NACN IM gi masana masabu landscape parin hajaba rejoice kamai na NACN IM thaduk lamlaga khulai ga konana Zielangrong United Front ZUF ta yaurakpada ZUF na mak pu harau taram na okri haina lobasagi Information and Publicity Secretary John Pamay na ngasi press ta thadorpa chirula mana khangalakle thasigi mangada party ki sana kanglon pangthola ba matungda mak pu front asida yahon kibani haina supaw sinwa katari Thawal District ki Khangabok Kendra ki manung sana laiba Lamding Serapur dagi Haikham Athoi Bidebi Sahi Ahum Apokpa Ronel Singhagi Anaba Lying Nabagi Damakta YDC Club Ipam Lamdam WhatsApp Group Awang Lerak Self Group Anina Kusam Naduna Minung Sige Tengbang Wena Lupalising Kunmangaga Chamapan Yangkai Kusinakri Haidi Noni District ki CMO Dr. Jiang Twilung Kamaigi Miang Makhada District Health Society Noni na Long Mai Tree Baptist Church Hall Noni District Headquarter da ahanbo na ngasi Advent Christmas ki thoram pangthokre thoramasi da DC Noni IS Joseph Pauline Kamson Villages Council Long Mai area ki Siamen di Adai Baptist Church Long Mai 2 ki pastor ke Pausing Lungna Saryaki Sayo se galodin haudu ki bataramasi da pastor Pausing Lungna Christmas if kamari lenana gospel message tilibamiam the piki amadi Christmas ki epa pausel su piki hairi Sombong Hindumbi FCI get fawagi lambi asi shem bahauram laga lep kribasi laklibadi semagi tang taramathai fawagi manungda mainaba singna Tabak Paikatuna Semjin Bahaudragadi, Somong Students Club Amasung Kunjasingna Lambiasi Tinjilagani Haidi. All Manipur United Clubs Organization Amukogi Miang Makhada ngasi Bisnobu District Manung Sanba Nongmai Kong Mayalekai Club ta Nongmai Kong Kodrak Arongi Apunma Committee Amasem Kre. Committee asi Bisnopu Tawalamadi Kaksing District Ahumgi Apunma Committee Oigadori. Committee Semasi the Marwain Amukogi Secretary General Dr. Norendra Thoksom Yokobet ki President Waheng Mambasantana Lusingwati Mamaso Saruyaki. Ngasi committee semagi miphamadu da Haishnam Suran joina miphama poiki ngasi miphamaduna S Prem Kumar SAYWO President and Santi Kumar NSSYC Secretary General Arun Kumar Salam NYC Treasurer S Ratan NYC Secretary Publicity S BCSO Naya Vice President and Malim Nganba Saiwo Vice President S Mani NHSYC Assistant Secretary S Rabi NYC Secretary Organization S Pradip Assistant Organization Secretary T Budi Ningthauzam Gyanasyam Amasung I Suranjoi Ahumna Naunu Semlaba Committee Sag Advisor in the Taupuragani Hairi Manipur Satkala Academy Fall Senduna Pangthokadoriba Nipunithurek Suba Annual State Exhibition da Utkadaba State Asigi Artist Singi Painting, Graphic, Sculpture, Drawing na Singbasing Pikat Piraknaba Barton Tauri. Artwork Pikalaknabagi Forma do Infalgi Kumalampak Talaiba Academy Asigi Office Tagi Office Award Lobuyagani. Artwork Pirakpagi Aruba Tarik January Tarataret ni Hairi. Haji Paugi Martana Atem Brigamatan Luxury. Entrepreneurs based in a basket, Pukai Agribusiness, None Banana Company na Chingbakaya, Semkalaba Matung. Program si Hausik, Manipur ge Agri Entrepreneur Eningba, Mipung Kuding Magtagi application Kauzari. Manipur ge District Pumnamak, Kavata Zagani, Training Pigani Amadi Kankalaba Entrepreneur Sinda, Business Pilot Taunanaba, Grant K, Mating Supizagani. Business idea or model book Wahid Jamangadagi Tadana Ithoklaga, apply to you. Equigi email address contact@malkkfoundation.org. Hena akupa marol ke damak 897-447-8068 contact to you.
इलेक्ट्रिक लाक्तबना मरम ओइदुना असाब इसिंग फंगलर हाइबि नुंसा थिनिंगाई लेत्रबा Thompson Solar Water Heater Contact number 9862669522 Aikhoigi address Hairanggoidong Nitamja Karong Imphal West Sari makhataba pauda ima laisem ina loisangna senduna taramangarak suba oina poinu phawoibi phaukorulgi thauramngasi nongpok singuthong maite laikolgi laikolda laiba seloi lamai sing the pangthokre laige thogol kaya galun na pangthok liba thauram adu nat yuba jagoi isai kaya utkiamadi laioi bani hari ba panthobu ningjaba miyoi lisingani henbana phopot amasung athenpot kaya karatuna thauram mapung fahan ki thauram aduga mari lenana panthongna pauzel piredun haikibada sai khuding e poinu gi thani numita pangthoktuna lakpagum taramangar suba oina sai asigi oina ngasi su poinu phawoi bi phaukorol gi thauram ase pangthopane thauram ase gi nungi oiba pandamdi taibung palasi semnapada taibung sema mapuna puthorliba langai lengli paliba pambi gi mapala masung mahi loinana mioiba aikoi khudimangna sari thakliba amadi hingbada piriba thaujal gi lairemi oriba phawibi lairemi asi laireba panthau akung sambabu thauni irat pangthoktuna maitai salai taret ki kanglaipak asida ngasagi mirolna kauki gadoraba mahirol gi wari kaya nahunana pangthoktuna phawibi gi matik maya adu sandokpa thauramni haiki loinana thauramasida khwai school khurai wangkhai amadi lamdam kayada gi miyamna phaugi loipot karaktuna sayasigi oina maitai sarengna tara mathel oiduna sak saminaduna nungsi sanaba amadi furup asigi amata oibagi tanja adu lobani haiki miyoiba kouba aikhoi khudimana chariba thaiba mi ama oina hingbasida aikhoida pibiriba thaujalgi mahaigi lairembi hawaibi lairembi imau lairemba panthau akong chambabu thauni irat pangthotuna maitai salai taretki maitai laipak sida khangraba maihorongi wari kaya kawhigadoraba ngasigi mirol singsida nahongnana ningsingduna pangthokpa hawaibi phokorongi matik mayai santokpagi thauram asida khwai school khurai wangkai lamle loijing loya pumnamaktagi mapari mamom loi pumnamak haugi loi pot damduna kumsi chahigi lemlei maitai sarengna tara mathen oiraga olakpa sahidasu mahi marong sumnaba hawaibi lairembi ima akong jamabu thomi parai pangthoga aikoi khudimak nungsi chanana pungning khundinana yaibirel se sakhang nabagi thauram pangthokpa maitai phurukki hinhongnabagi lairembi anigi matik mayai santokpagi thauram thauram aduga mari lenana imalai sim ina loisangi secretary ahibam medana fongdokibada mioiba ikoina laigil ilam khunjinduna laigi thoram pangba sida maitai aikhoigi lairiba chana kanun punamak induna khudam oina natki fizol setuna senta pangbagi silol loinana laitang taret sangbai taret amadi likhai taret imada katuna pangthokpani haiki loinana kaliba singa sigi wahantok layoiba panthongna takpiduna sinta kaya asi taktuna poinu tha sida kari silon pangani haiba ase maitai ama oina khangba utpa oina lup asina pangjabani haiki Maitai ekhoigi leijaram basana liklam namak phanekta yenho phane ngapan mate phi mate arangana langkok set kaujai ngasi sechariba langkok seni thaba get ama ek yelaga nupi odigi haksang kayat chena sana thamlaga sintha panggi silon laitang Hoki bapung kunmari India da nauna miwai sanini phumatoi COVID positive oiki laina asina maram oiraga mi mapal laikide pagalabagi chang sada maftani pan 10 sino oiri apun ba confirm case na koti mari lakni phutarok lising humdra mari shama maftra yaukre active case na lising mari ka chani nipu mari da hantarakle laina asina maram oiraga laikide ba mi ke masing na lak manga lising kuntra shatruk ni phutaret ni laina asidagi nava fadani research tauki ba mi ke masing na koti mari lakni phumatoi lising kuntra mapan sani maftra mapan ni laina asdagi ngak thokna bagi da vaccine kaf thoki ba apun mami ki masina koti sani taramapan hen kre malem gi oina covid laisa na khwai de gen so olable vaccine manung da USN ahanba Indiana ani subada masung France na ahum subada lairi awono postet sing oina Assam na ahanba Mizoram na ani subada masung Manipur na ahum subada adumak lengdana lairi
IGR South ki miyang makhada Loktak Battalion sinduna Bistopur District ki manung sana laiba karang ithatta ngarang nomagi oiba yumthong da sangduna medical ki mating pangba ki tharuma mapang thokre hairi hidak langta ki lamda marang kaina amadi matik sana fangdreba mafam asi da lairiba kunja singbu medical ki tengbang pina na pang thoki batharum aduda nupa kuntramanga nupi yang kaya masung angang taramanga punamioi chamana medical ke madugi kana ba fangan ki hairi Assam Rifles na haksel ga mailana na paikal agliba tharum aduda kunja sing na thakan pafung thoki hainasu IGR South na cherul sin hairi Black coffee thakpana haksang da kanaba kayamarum piri nauna satharaki basadi magi matung ina black coffee da yauriba caffeine na haksangi metabolism bu matau haftuna energy level hengana magaluna na aram khaurangba popagi chang hantali masin haksangi weight su chang amada thamangami hairi hauze sanabagi pau Ngasik sanabagi pauda Manipur Kang Association gi miyama khada singjamai kangkhut na senduna October kulumdoi degi kangkhut mapan saru yaraga singjamai songtham lekai da leiba singjamai kang sangda satharliba mari suba oinam sarli memorial likam knockout Kendra Wise Kang tournament ki ngasi sana ki ba ahan quarter final match da kaisam thung Kendra Kangkhut na kundrapam Kendra Kangkhut pu panjal kunmari mapan na mai thiba pikre hayeng tournament second suba quarter final match oina haingang Kendra Kangkhut amasong oinam Kendra Kangkhut na sanagani Fencing Association of India gi miyang makhada thas ke tara mathodi gi haurga tara homdoi faba Maharashtra na yubu oiduna Nasik ta pangtho kadoriba tara tarelek suba cadet national fencing championship boys and girls ta Manipur gi referee ahum amasong table official ani kaurakle Fencing Association of India gi cherol magi batungina Manipur gi kauralaba referee ahum adudi EP referee oina Sagol Sam Zainta fuel referee oina Seram Ranjit amadi server referee oina Singh Somba Ningomani Table official ani adudi Haripriya amasong Bomai ne state secretary referee ahum amadi table official ani ngasi Maharashtra ke damak Imphal thadokre hairi Underwater Sports Federation of India gi miyang makhada Pune na yumbu oiraga hayengda gi hauduna tang taramatai faba Siba Satrapati Sports Complex Swimming Pool Mahalungida Satagadaba ani suba national fin swimming championship ta saruk yagadaba state ki team ngasi Imphal thadokre Manipur Fin Swimming Association ki president oinam Devena Sandaroi Singbu yapa pauzil pireduna Bir Tikendra International Airport tagi lamthaki Orissa gi Pravadip Jagat Singh Purda Thas ki kulumdoi ki kulmanga faba pangtho kadoriba kunmari suba mini and youth national tennis volleyball Tournament Tennis Volleyball Championship ta saruk yaruna ba Manipur ki team siamna na ba lakli batang tarada trial selection pangtolagani haina All Manipur Tennis Volleyball Association na khangalakli association asina sindun ayuki pung taruk makhai dagi haingang makha lekai IMSUC ground da pangtokadriba trial selection asida AMTV gi general secretary na nimit asida report taruna ba khangalakpa galuna na Mini gi oina kumjali sing mapan gi January amagi matung da pokpa sanaroi aduga youth ki oina lisingani anigi January amagi matung da pokpa sanaroi sing ni haina association sing general secretary na thadoropa sirlo mana khangalakli Bhubaneswar na yumbu oiraga KIIT da thasigi kuntarotagi kumapan phaba pangthokadoriba All India Inter University Yogasana Championship ta saruk yana ba Manipur University ki team same khre Manipur University Sports Committee ki secretary na thadorapa cherulama gi matungina university asigi maut sinduna saruk yana ba khallaba sing adudi nupa kanup ki oina Khan Manipur College tagi Y Rosanamadi M Malenganba Liberal College tagi CS Happy Son Manipur University tagi L Anin Kumar amasung Thawal College tagi MM Robinson ne Nupi Kanup ki oina Manipur University tagi Y Ganeswari Imphal College tagi A Susnalia Modern College tagi N Thazaman B Kha Manipur College tagi Y Thoi B Y Khomani College tagi S Lisa amasung Melit Akampa tagi Nelit Akampa tagi M Kangswani Khalaba Sandru Singh Thas ke kunma thode Bhubaneswar ke dam Imphal thal ulkani hairi Zit kune do marat
Zit Kunedo Martial Art Federation of India gi ming makhada New Delhi na yumbu oiraga thasi kulmedi ke kundur fawba pang thokadoriba tari suba sub junior amasung sena men and women national Zit Kunedo championship saruk yanaba sandaroi humudra manga amasung official nipan khankre state ki Zit Kunedo team asi lakli batang tarama pan kumalapak sports complex tagi Maharashtra ki dama Imphal thadukani hairi hauji ngasi nomagi oiba ai ngasagi pau ngasi ga ngasagi pawda ngasi Manipur da khwaidi gi saki bagi chang degree Celsius kul manga oiki khwaidi ngi khibana degree Celsius mapan da spektarukni nuksida wasing maning gi chang ayukta chada maftra taret midang waramda chada kunani panoiki losilakpada maruba pawmana Himachal Pradesh State Assembly Mikhal the Congress Party na Sydney Phu the Sauna Mai Papa Ngam Kibagalun and State Asida Congress ki Langak Siam Nabi Yabang Pibam Lakre. Gujarat State Assembly Mikhal gi ngasi Haido ki ba folda tam tanulak Gujarat Langak Paidun Laki ba BJP na itiasik oiba mawangda yamna Sauna Mai Pakre. Kangpo Police Station manung sanba mission compound da mioi khara yu thakmina bada KRA gi masana masabo lieutenant haijab ama mabukta nongmai maruna pan badagi aruba phibam da laikan nakre Saina Institute of Medical Science ki nupi guest lecturer ani court putholaba matungda khas ki kunithoi fawba judicial custody da rima lauthakre Amadi security force na cycle da drug lalon mamiwi ama brown sugar kg ahum gram ni putaru ke pona na fakat pangam kre ngasige damak tadi IS news matanga sa delosin jare miyeng tabir bapuna mapu amukana khrumjari